Chahi asigi May 3 Kuki militantsingna landaraktuna Torbungda Maitegi yum kaya mai thakiba amadi Torbungda Kuki singna lausinduna laikhraba Maitegi lam asida ngasisu mi changba yadana lairi Torbung khungi mamang thangba sarukta yum manga khak mi changba yare atai mafamsing Torbung Bazar Torbung Gobinpur Torbung Bangla amasung Torbung Waikhurok na jingba mafamsingdadi kanagumba miyoi amata changba ngamdana lairi hairi Torbung Gram Panchayat ki Village Volunteer amana fongdorakpada housing nungselgi matamda Torbung mamangi yung kharada mi changba yai aduga numidangdadi kana amata changba yade chama kuntrong suba CRPF ki kangbuna khun asigi mapan thangba sarukta ngakli aduga 13 suba Common Regiment na manungda ngaktuna lairi khun asibu ngakleba security singna khun asigi miyoi sing yumda changduna laigi haibada yadabasi nungaite haiki Kari maramgi numidang changduna laigi habada yadribano hanglubada mathak thongba singna ayaba pirakte aduna changba thingbani haina security singna khumlaki hairaduna irang asi laksanaba aikhoibu ngaknaba haiduna Churachandpur maikaida thajiliba CRPF amadi BSF mayam amadi kadaida laikhrabano kana ngaknaba lakpano kari tawribano aikhoi miyam chamamnaba ama pokle haiki Torbungda ngakliba security force singna mathak thongbagi ayaba laite haiduna aikoi yumda changba yahandana Tambigadaba oirabadi mafam asida aikoigi state force oina thambiro hairaduna aikoigi isagi yumda changduna laizarage hainasu laingaki pukning chingsilakli akoina laizariba mafam ase Torbung jiki Torbung sabal lekai mamang lekai dani aduga hairiba mafam sida akoigi yum sigi tungda uriba yum ama ani adoigi somda uriba yum ama ani asidagi yum manga mukti mi changaga lainare aduna tabida songi makha thambada lairiba akoigi Torbung Gobinpur Torbung Bazar Torbung Bangla Torbung Waikro hairiba mafam sidi akoi mi amata changba ngamdri hauji pauba amata changbasu yade masi mari lainaba authority amadi sarkarna miyang changiduna changba yadriba asi amutang atujana tandi yahanbiyu da ujariba Torbung sabal lekai mamangi yum mai chaudaba khara lai ado mai chaudaba akoigi laiba yaba yum singsida akoina ayuk ingdin changjaba matamdadi akoigi sida lairiba army singna ayaba pibi tawbatabu akoina nundang lecture age yum jingse chaktabanina kaidabanina haiba matamdadi makoina adugi ayaba pibi de akoina hangjarubada makoina hairakpase asumna haibire akoigi mathaktagi approval laktabana maram oiraga akoina nundang leandabani amadi nakoigi personal risks ki damak safety ki damak akoina noibu leandabani haina sumaina pautambire aduna akoigi somda Torbungda changaga yum lairibasingsida laijage haibada yadribasi masigi approval se mathak thongbasingna mungdang pibiduna akoiba mungdang changaga hanagi dumaina tandu leitana atubo matamda lehanbiyo haina sarkar amadi concern department gi chingsinjari 200 meter mukti distance ta 133 CRPF battalion amasu asida lairibani adubu makoi laina akoina changi haibada yadabasi masi tasengna nuaijade amadi akoi huzik akoina ujabada akoigi CRPF BSF se haidingai leitana akoigi Churachandpur side sida tharini changini akoigi changba yadribo mafamjingje yanabani adugi thajalakpa security ni nakoi ngaknabani haina thajanbadi sulep lepidaba aduga makoi laina akoina haibadi huzik chaktriba yumsibauda akoina changaga haibetang leijarage haiba matamda makoina maduga approval lakte hena sumaina adum leibasi masi masu tasingna nuaijade aduna koi thajanriba security force samna haibada BSF CRPF thajanriba mayamse kadaida leiriba no makoina ngaibaje kanano masiju akoi tasengna chamamna jare haibadi akoina change leijaruge isagi yumda haibasi bokta yaraktrabadina akoi tasengna asi security laaga kari kana duino haibadu wakhan amada laksare aduna masi makoina jangan mangamdragade akoi Manipur ge state force thajinbiduna akoi state force ka makoina ngapiraga akoi isa gi yumda hanjanjarage madi hanjannaba yanaba masi mari lainaba authority na to matam changbiyu